Ngasigi video sidi Malem gi fauraba footballer Lionel Messi na Kolkata gi mahaki visit ki matamda charang na ba thodok thokiba khoi shaunraba amangata hingsa gi thodok sing thokiba du gi matang dani maduda kari aswaiba sing laikhiba gi damakta haiba hingsa gi thodok sing adu thokiba no haiba du gi matang da khangminasi Lionel Messi Malem gi oina khwaidagi saknairaba afawba greatest footballer ni Lionel Messi na India da lakani haibagi pau asi hek phangbaga mahakpu nusijaba fel lising kaya amana mahakpu amuktang ujabasi phangnabagi damakta asa amadi langtaknaba amaga loinana lakhibani masing thingamdraba miyamna mahakpu amuktang ujaba asi phanglagadi haiduna paisa mayam ama spend tawki amadi pung kaya ama chupna mahakpu wana amadi khaurangna ngaijarami makoigi manglan asi mahak asi tasyengba sakphamda uba asini adubu laibak thibadi miyamgi asa amadi thajaba asi kaikhi mahakpu lakba khaurangna ngaijariba phensing aduna haraubagi mahutta khoirang khuishaunaba charangnaba abadi hingsagi thodok oina thokhi Lionel Messi na 3-day god tour haiduna December gi tang 18 dagina tang 15 phauba numit humni gi khongsatta mahak India da lakhi mahak ki India gi khongchattuda mahakna visit tawgadaba mafamsing adudi Kolkata, Hyderabad, Mumbai amadi Delhi ni hariba city sing asida mahakki visit tawnabagi damakta schedule semi mahakki tour adugi ahanba khongdafam adu Kolkata da oikhi mahakki nimit humni gi khongchat asida football gi mikupta historic oihoragani haina mahakki phensingna thajaba thamlamkhi masigi event asigi damakta mahakki phensingna kari kari tawkhibagi haibadusu amuktang yengsi masing yamlaba mahaki fen lising kaya mana lupa lising ahum ga chanipan dagina lising 13 ga chanipan phawbagi range ta leiba ticket kaktuna mahakpu unaba lakhi masigi sumathakta mahaki die hard fen kharadi yamna high oiba ticket price ta book tawraga lakpasu yauri Lionel Messi na ihan hana Kolkata da lakani haibagi paw asi hek phangbaga mahaki fen sing aduna ayuk nganta da Kolkata da leiba Sol Lake Stadium da khaurangna ngainarakhi harauba amadi nungaibana thumatlaba mahaki fen kaya amana asumna phongdokhi madudi Lionel Messi na India da lakadoriba asi makhoigi damaktadi lifetime gi oina phangjaba atangma chance amani masi lemna khak mangan ba yaroi haina harauba amadi langtaknaba phauki masigi maramdi mahaki fen sing aduna atopa laibak singda satuna Messi na sanaba match adu hakthengnana mamit makna uba phangbagi tanja adu paithoktab adu India da lakpa asida amuktang penna ujahoge yengjahorage haibagi matani Lionel Messi gi mahaki 3 days ki turasi horakpada ahanbu oina Kolkata da December gi tang 13 gi pung 2:30 taba matamda airport ta thungki mahakna airport ta hek thungbaga masing yamlaba mahaki fen lising kaya amana mahakpu airport ta welcome tawkhi masigi matungda nong hek nganbaga mahakna mahaki khongloi singa satuna mahak masagi oiba 70 foot wangba statue ama mahakna virtually oina inauguration tawkhi mahaki statue adubu inauguration tawringaida mahaki fen sing aduna mahakpu mayak singna uba phangkhide masigi matungda saurakna ayuki pung 12:30 taba adwaida Messi na mahaki fen mayam singa amadi mahaki khongloi singa Kolkata gi Sol Lake Stadium da thunglakhi mahakna field hek sangkhibaga masing yamlaba mahaki fen sing aduna kanna lawba horakhi amadi mahaki maming pankhi mikup kharadi atmosphere adu yamna magical oikhi adubu masigi matam asida masigi tanja asida Messi di security mayamna VIP singna politician singna amadi special guest mayamna kosil laga thamkhre masina maram oiraga mahakpu yengma lakhiba fen lising kaya amadi mahakpu phajana amadi ningthina uba asi phangdre masidagi harau tayamna asa amada lakhiba mahaki fen singadu sauba horakhi sigi play tauba asi yararoi amadi mahak asi ground da freely oina chatpa asi khudong chararoi haiba asi mahaki fen singaduna khanglammi sarangnaba amadi khoirang khoishaunaba masigi tanja asida VIP kaya amana politician kaya amana Messi bu koisilaga selfie tawba horakhi aduga hairiba VIP sing politician sing aduna Messi ga closely oina wari saba amadi meeting tawba horakhi masigi saktam sing asi urubada mahaki fen sing adudi sauningmada loikhre masidagi fen sing aduna khankhi madudi makhoibu ignore tawbire amadi sit tawbire haina maral sirami makoina kana laukhatpa horami
We want Messi, we want Messi haiduna. Mikup kharagi matungda mahaki fansing adu sauningmana tawpham amata khanglamde. Masidagi khoisaunaraba fan kaya amana barricade sing adu bu thugaiduna phil tamna changsilammi. Water bottles kaya ama langsinba amadi chair kaya ama kaukhaiba horakhi. Banner sing heading sing adu bu segairammi. Makoina phamlamba set kaya ama thugaiba horakhi amadi tab adu bu amangata kaya ama thokhanki. Matawasum tawna khanghaudana hingsagi thaudok adu thokhibani. Madugi thaudok adu police singna laksinbada awaba amasu oikhi. Asumna security concern na maram oiraga Messi bu saurakna pung 12 taramdaida stadium adudagi escort out tawkhi. Tasingna hairabada mahak asi stadium manungda minute kun phana leikhide hairi. Adubu laibak thibadi Messi na pham adubu thadok lamlaga mangjona Satkhre haibagi paw asibu hek tabaga fansing adu thamoi kaikhi. Amadi makoi asaubana mai hauki. Tasengbadi VIP mayamna politician mayamna security mayamna mahakpu koisillaga thamkhiba aduna maram oiraga mahak asi sengna udabadagi fansing aduna irang horakhiba adugi tanja aduda mahak chatkhiba adu uhaudabani. Maram aduna mahakpu nungsijaba fan kaya aduna mahakpu uba phangdabadagi irang hauriba marak asida amuke hena sauningliba adudi fansing adubu khangalamba tawdana mahak adu chatkre haibagi paw asina hena amuke hena sauningba haibadu oikre. Masidagi fan mayamna makhoibu matam amadi paisa manghanbani haina maral sikhi. Thamoi kairaba fan kaya amana asumna phongdoki madudi makhoina paisa mayam ama tinglaga ticket kaklaga Messi bu mikup amata phawba uba asi phanghodre. VIP culture na maram oiraga event adubu manghan takhalle amadi aremba tahalle haiduna fansing aduna complain tawkhi. Fansing aduna khaurangna ngaijarakpa numit asi yamna ningba kaiba punsigi kawba ngamloidaba memory ama oihoragani haina thamoi shokna pawdamki. Masing yamlaba fansing adugi irang adubu pulising aduna lakshinaba honabada asoba awaba amasu oikhi. Khoisaunaraba fansing adubu lakshinaba honabada pulising aduna lathi charge asi use tawba takhi. Hingsagi thaudoktuda asok apandi yahodre adubu stadium di sathina mang takpa haibadu oikhi. Thokhiba hingsagi thaudoktugi matangda state government gi maikaidagi response oina Messi amadi mahaki fansingda West Bengal gi Chief Minister Mamata Banerjee na apologize tawkhi. Tasengna thoga ningdraba thaudok mathong chadraba hingsagi thaudok adu event adu siliba arranger sing aduna mismanagement tawbadagi disturb amadi shocking ohenkhre haiduna West Bengal gi Chief Minister na phongdokhi. Masigi matungda Chief Minister Mamata Banerjee na retire jasingna lusingba inquiry committee ama semnabagi damakta announce tawkhi. Masigi matung tarakpada event adubu silli langliba main organizer oiriba Satadru Duta hariba nupa asi police na phajinki. Event dubu silliba organizer na fansing gi ticket ki senfam sing adu refund tawgani haina promise tawkhi. Masigi matang sida aikoina hangningliba wahangdi kari maramgi damakta kari asoiba sing yaukibagi damakta hingsagi thaudok asi thokhibano haibasigi matangni. Masi aikoina mismanagement laibadagi thokhiba thaudokni haibasidi miyamna khangnare adubu masida mismanagement oiribasi kari kari no haibasigi oithokpa yaba maramsing adudi masi ahanbada eventugi planning adu asoiba amadi awatpana pik thanki. Ani subada eventubu silliba kangbu aduna VIP da politician da special guest singda ayamba focus tawki. Ahum subada Messi gi fansing da importance pibidaba ignore tawbiba amadi betray tawbiba asini. Mari subada security na miyam adubu lakshinaba honabada yamna weak oikhiba. Manga subada emergency plan asi ningthina leitaba. Taruk subada Messi bu yamna nganna fansing amata khangalamdana mahakpu field gi puthokhiba amadi chalankhiba asini. Loisilakpada haijaningbadi masigi laibak thiraba hingsagi thaudok asi fansing na thokanba nate masi program adubu siliba event dubu siliba organizer sing adugi asoiba ngaktani. Thokriba hingsagi thaudok aduna maram oiraga India bu malemda mai khuhalle. India da football bu nungsiba amadi Messi bu pamjaba fan kaya ama leiri. Masigi aduk phajakraba nungsikraba mikup ama oigadoriba event asida management na maram oiraga thamoi kaiba mang takpa event ama oikhi masi tasengna laibak thibani.
इवेंट येंब लाखिबा फैनसिंग अदु मकोक साकपा अंगाउबा अमत नते मखोइना मेस्सीबु नुंसीजबा रेस्पेक्ट तौजबा पामजबा अदुगिदमक्ता मेस्सीबु अमुक्तंग उजबा फंगजरगदि हाइदुना युमदगी हराउ तयामना लाक्सबनी अदुबु निंगबा काइना अमदि थमोइ सोकना युमदा हलखी मसिगी लाइबक थीरबा थौदोक असिना असौबा पारा अमदि तंबिरमले मियामना पामनबा आइडोल अमा असौबा स्टार अमा लाकनी हाइबा तारगदि प्लानिंग फजबा मैनेजमेंट हईबा अमा चंगी मसी मतम पुमनमक्ता स्टार दुगी आइडोल दुगी महाकी फैनसिंग अदुदा फोकस तौगदबनी मसिगी थौदोक असि अमुक हन्ना थोक्तबा ओइरसनु।